ngasi phongkiba tongan-tonganba nungtil pausegi collection khara thamjage SF na Khullakpi Hatkhraba tungda Kuki singna namna kunda bampham singda matam Kaktaba Bandh Koukhre lami simi sing ngakpi senbidabagi mitai singna PR lengakta sauri haiba nungtil pausegi chipong ama oiriba Royal Kati degi lakhotcharaga thamjage langchin manbi belesip hoikhon hing numaina kaptuna halambagi mayokta Kuki Tabah mafam punamakta Indigenous Tribal Leaders Forum ITLF na matam Kaktaba total shutdown lauthokre Committee on Tribal Unity Kotu nasu hiramasiga mari leinana ngasi nungtil pung amadagi hayeng numidaram pung ahum phauba Kuki Tabah mafam punamakta total shutdown lauthokre Bisnupur amadi Churasanpur district ki lonaba mafam da thokiba thodok amada ngarang mitegi lomi ama aso apan nangkibaga loinana Kuki nupi ama sikibadagi kanglup animakki miyoi singna akan bamu ongda khongjang sangsinaraki Kuki military chingnaba singda ngarang nungtil pung ahunga minute nipuram tabada Bisnupur district ki Pobalada low uduna leiba lomi singda mamai kapsilakpada masagi chahi umpuram suraba ningthaujam biren kauba lomi ama oi thangba khudangda namai maruna panbadagi sokhe soklaba miyoi adu hauzik Bisnupur district hospital da layengli thodo adugi matung tarakpada security force na manak nakpada leiba Churasanpur district ki chingkhai village da area domination gi operation chatabada khulai paiba singa namai kapnabigi thodok thokhe thodo aduda langchingmanbi village ki chief ki loinabi hoikholin haukip namai maruna panbadagi soktuna Churasanpur district hospital da laikan naramlaga sikibani haire amaromda fobalagi thodok thokpamda mari leinaba authorities sing laktuna yingchenkhre ngasisu masing yamlaba miyamna lambi da thoraktuna law sujariba lomi sinmi sing ngakpi sinbinabagi lengaki akannaba thorang karino haiba khangnaba protest tawnari maduda sunatana ngarangi en biren kauba lomi ama nongmaina kaptuna so lakiba aduda chenaba singi mathakta logi oiba thabak lakhonanaba yamna kanna lengakta taknari ngasi nimidaram phauba Bisnupurgi maikaida makhal amatagi lambi thingba natraga ban tawbuna chingba amata lekide marak asida belesip ki loinabi hoikhohing haukipu minungsi yauduna hatkibagi thawong adubu Kuki Women Union and Human Right na akan mamongda yaningdaba phongdrokli lup asina thadorokpa cherola manahai lengakna buffer zone ni haina lauktokiba mafamda mitagi khulai paiba miyoi kaya toina sangsilaktuna pamdaba thodok tholakpada matam chana thingba ngamdaba haibasi buffer zone thambagi kanaba leitre haina takpani Kuki NP Youth Affairs nasu hoikholhing haukip hatkibagi thawong adubu akan mamongda yaningdaba phongdrokli Makha sadarakpada nungthil pausegi chipong ama oiriba kangleipaki mairagi editorial lokhotcharaga thamjage lengakna lamdam asigi law and order miyamgi punchi amadi lanthungak senba ngamdre hairi Manipurda popular government leiringai matamda oigera PR lengak sasan matam asida oigera lengak sasan tawriba lengak aduna lamdam asigi law and order miyamgi punchi amadi lanthungak senba haibasi topom topom mathawni thodang asi mapungpana launabasu India Constitution da mayek sengna yauribani adubu ngasi lamdam asigi law and order kangkhong chairak dagi miyamgi punchi amadi lanthum kangkhong chai bahaibadu oire maram aduna Manipurgi lengak sasan tawriba PR lengakna lamdam asigi law and order miyamgi punchi amadi lanthungak senanaba lopham tokpa thodang adu chapchana lawba chungani hauzik PR lengaki makhada leiriba Manipur Polisu miyamgi punchi amadi lantungak senba mapung phana ngamdaba haibadu oire aduga barat lengakna Manipurda thajilakliba tongan-tonganba Central Force singa State Force singa su afaba mari thamduna lamdam asigi law and order miyamgi punchi amadi lantungak senbagi thodang adu lawba ngamdaba haibadu oire mayek senglaba khudam haibabu Kuki terrorist singna Manipurgi micham miyamgi mathakta nongmai bomb top sizinaduna akan mamongda landaduna mihat mipun kya chatharakpa matamda makhoibu maithiba piba ngamdaba asini masida natana Manipurda sakhangdaba miyoisingna mi faduna pukhraga mafam khangdana adumak mangkiba kaya ama yaure maduna asibatana mangjaba haibadu oire masigi mathakta miyoi kyagi mayumda nongmai kapsinba bom thamjinba madi aki akhangi thabak kaya ama yamna toina chatharakpadasu ngaksenbagi thabak mapung phana paketpa ngamdre maduna lamdam asigi miyamasi open jail amada phajinduna thambagum yamna tonba punchi mahing amada leiba haibadu oire hauzik Manipurda thokliba chahi ani helaklaba irang ase hausiksu Bharat lengak amadi Manipur lengakna lusinanaba hotnaba ngamdri Kuki singnasu makhoina leiriba mpham singa tainaba mpham singda buffer zone amadi red zone haina lakthoktuna adumak changthok changsin tawba yahandana leiri hairiba thong sing asi Manipur lengak amasung Bharat lengakna khangna State Force amadi Central Force sing thajinduna takhaiba ngamdriba asi karigino haiba uhang ama lagli masina Manipurgi oina leiriba State Force
Force amadi mapandagi thazilakliba Central Security Force asinasu makhogi mamangda ain yadaba thabak tawba miyoseng masak khanglabasu control tawnaba amadi phaduna aingi oiba thabak lokhotnaba thabak amata pakhatpa ngamdabana ayamba oibagum tawre asigumba Bharat lengak amadi Manipur lengakki achouba asoiba asina nakhoi masel angamba hatoknaro aikhoidi adumak yengduna leiragani haibaromda leibaga chap manare masigi mayek singlaba khudamdi nahal Imphal East ki leitan pokpi khulgi sadu lawphamda leiba mitegi labuk singda mitei singna law khoibagi tabak chataba matamda thangnana leiriba kuki kunja mayangkum tharaklaga nauri amadi nonglang sinduna phajadaba wahi kya lawsinduna landarakhi loinana kuki singna leiriba chingi saruk aduda kuki khulai paiba kangbu sing koina chatuna leiriba adu una thodok thopam aduda leikiba Central Security Force ki kang aduna khudakta phaba punbagi thabak chathaduna aingi oiba thabak lokhonaba honakide kumai yengbagum leithoki ongasina taklibadi law enforcing agency singda yamna chawna asoiba leiri haibasini asoiba si leiri khanglabasu ngasi phawba chumthoknaba honadriba asi Bharat lengak amadi Manipur lengak ki achouba asoibani haibada haimanba thokloi hauzik lamda masigi state forcing amadi Central forcing na mathongna fariba asidi tampaki lamda miyamna pendabagi ihau khongjang jangsilakpa matamda miyamda onchinduna tear gas mob bomb amadi rubber bullet kapsinduna amadi hakthengnana phu chaibagi thabak chathabada thawna phaba haibadu oire maduna law enforcing agency sing asi mamingtagi oina thambagum tawriba asi yamna chumdi makhogi mapangal kakathanba amadi masagi topom thokpa achumma mathau adu sapsana thonba chungani maduna trabadi lamdam asigi law and order miyangi punchi amadi lantungak senba ngamdabadagi kangkhong chaiba Manipur ama haibadu oiraktuna lamdam asigi miyam asi tilkangi punchiga chap manana hingbagi punchi marel aduda leirakani haibasi khangna Manipur lengak amadi Bharat lengakna lamdam asigi law and order miyangi punchi amadi lanthum chapchana ngak senanaba lopham thokpa thabo adu lokhatpa chungani hairi makha chatarakpada nungthil pausegi Wayal Katigi editor lokhat charaga thamjage kanglup naiba wakhalon lo khutna pairaga sanaba sing cherak pipam thoi Manipur da kundariba asi tongan ba kanglup phurup kunthraga mari romni yam karba phurup sing asi aikoina chorakna naga kuki meitei amasung pangal haiduna khaidok charaga su karigumba matamda nagagi marakta su tongan leiriba phurup sing natraga kuki singi manung chaliba phurup singi marakta su nungaina daba thodo wathok adumak thokli miyoiba aikoi asi karigumba matamda wakhal yamna khantaraga thabak tawba ngami aduga karigumba matamdana wakhal ikhan khanthadana phaina traga phatti haiba khanthaba tawdana thabak hekta tawthorokpa yawi khanthahudaba mikupta tholakpa thawdo wathokna achawba wathok oirakhiba yawdaba nate punama asi lemineriba singi marakta wakhalna sagatpa pal amana kharaga leibanani kanana pangalno kanana miteino kanana nagano wahangsing asigi pakhum amakak oigedabani amakak oiba pakhum adu aikhoi miyoiba masalni aduga punna hingminari haibasina oigedabani tinnaba yadabagi anaba ama launa ganba laina amadawna aikhoi masalgi marakta sandoklaga lei maisnam tomba kaubu miyoi amana phattaba thabak tawrakpada atopa kanglukki miyoi singna phattaba thabak tawriba adu tombani haina laude mitei machani haina lawi matau asum tawna pangal singsu miyoi lakki mathakta leibanina phattaba su adum yawgani afaba mayam amasu yawgani phattaba amana phattaba thabak tawraga pangal punamak lana lauragadi kadaidano nakhoina chummi haiga dawriba se afaba thabak tawbadana magi phuru kanglup sing yepsinannaba hona bahaibasi miyoibagi mausane IS fauraga natraga Olympic ta gold medal laurakpada mitei ne hainade Manipuri machani aikhogi kangbuni adum hainingani John Longkang kauba miyoi amana Alimudin kauba pangal ama thangna thille haina laurasi Longkang na pangal thangna thille hairagadi madudagi hena chawba maralasi leite aikhoi masalgi marakta ungkhatnaba thoknaba sinba thorangni haina laudaba yade crime haibasi miyoiba khunaina yade lebak kilona su yade adugumba crime tawba sing adu paukse singda maming matha phongbada phawba apokpi gi ming pangumsi haina raklaba matamni maramdi layoi khraba natraga hingliba ahal aduna machabu phattaba lichat chatlu haina kanasu insilamloi phattaba macha aduna jutcha daba thabak tawrakpana apokpi sing chenthan baunade midukhak maming pallaga loire handaktada Imphal West District ki Wangoi Police Station na konba pawitek me lekai dagi chacham Abdul Qadir kauba miyoi ama thiba khangdana leiruraba tungda police na nambul torel gi troban amadagi sina pangki miyoi adu lainungda phumjillaga leiramba oibana miyat asigi langla langjin khangdana ba kanagumbana atamnana honai haiba se maduna khudam oirabani Abdul Qadir masagi chahi 23 churaba mimanadraba amadi marol su
थोक्तबा ताबगी पंगलसु वालबा अदुगा वखलसु मिमानदबा ओइबनी महांगना निमिदांग अथेंगबदा कनागुंबा अमगी युंगी मयादा लैरंबा अदु करिगिनो हाइना वांग हंगनिंगाई ओइदे मरमदी वखल मिमानद्रबा मियोय अमना करिगुंबा मतमदा माओंग चुमदबा थबक मयाम अमा तौरंबा याई अदुबु यामना नुंगाइतबा मदी महाकपु हुरानबा चंगलकपनि हाइबगी मिंगदा फजिनबिरे महाकपु फारबा तुंगदा डिसेबल नि हाइबासि कनामतना खंगदबा यौरमलोय महाकपु फाजिलगा मनांग नकपा पुलिस स्टेशन दा सिन्नबा नत्रगा पुलिस कौरबा सिन्नरगा लोगी ओइना थबक थौरमसिंग लखोटहनबा हाइबासि लेबाक मचा ताबा कांगबुना तौगदबा थबकनि मदु नतना फारबा तुंगदा आरामबाई तेंगोलदा सिन्नै हाइरिबासि करिगिनो आरामबाई तेंगोल असि मी फारगा हानबा लिंगब्रा मखोय मियामना याबा मियामगी थबक तौबा लेबाकी थबक मयाम अमा तौबा कांगबुनि सेंबिबा मपुगी थौजालना मखोयबु ngakpi sinbiribani मखोयगी मथौ तोंगाली मसिना मरम ओइरगा करिगिदमक्ता तेंगोलोइसिंगना मियोय अदु फगतखिबनो मदु अफबा थबक नते मतांग असिदा पंजनिंगबा वफमदि मिहातपदु कनानो हाइबा पुलिसना पुथोरकपनि असि भागसांगदुसु इन्वेस्टिगेशनदगी खंगलका लखोटपनि मियोय मपन अमसु फारे फागदबा वालिबदु फाजरकनि ngaingamdaba तौगुमसि आरामबाई तेंगोलगी इचिलनावसिंगसु इन्वेस्टिगेशनदा मपुंग फाना सौगतकनि हाइरि मखोयना फारगसु सिनरकली अदुगा असोमदना कंगलुकी वखलोन सगतपा मयाम अमा यौरई सोशल मीडियादा फैरिंग तोरिंग तौरई मदु तौगनु निंगोल मचागा पिबा मचागा कैदौनुंगदसु निंगाई संगदानबा हौनदे मरा लैबसिंग लोगे चेराक फंगननबा अखोय तक्सिनसि इचम चमना प्रोटेस्ट तौसि इंगना चिकना नुंसी चानना लैमिनसि हाइबा वफमसिंग फोंदोकलि।